बेजार घुर चला को सेन का नहीं के जाओ ना हे तू बुझा ना होगा ना जाए हल्दी की मारी दी चलो दी चलो खाली नहीं तो खाली नहीं सोने खाली नहीं तुम जाओ खाली जाओ 지금 मखोन से तो मखोन से सुंगांग 이세 하 타박 떠고 밑에 쿠나기 누파 누매 안 먹게 저러게 자 마망 콜롱네 모이 시 울루 또 잘리는 중 그만 잘리는 중 시 울루 election committee ki akhoi pam pai bi ba mingdo nai bi ra duga vice president nandita akhoi secretary nandita election committee vice president ko ado kari hai bi ningi ngasi ki boljur gi huji ori ba phibam se jamthina akhoi ki phibam je thina huji bu soi ngasi tang kunipan asi bauta handare hari basi dum wahini ising si leng dana huji bauta leiri mayam da kari hai bi ningi akhoi relief fund gi damak mayam da haijaning bai bu ase mang bu mani mang da bu asi phibam se akhoi ujadri hai ba yai akhoi na ngasi kari hagri lakhipu da akhoi na tu mayam sina taunari ba se akhoi na wari se mobile da dum uba do akhoi na nungai rak akhoi na mafam si ko kumtharak bani aru mafam si ga uri ba phibam se di akhoi mang da bu mang ga da phibam na te aduna akhoi su thawai su phupa ga hapa ga lakpa gum bani iroi ba su haina ba yaude adui mathak ta so akhoi se nupi na tane aduna ngasai gi kari hagri ichai wa do thamamaga ase nu sanda se thengjale lambi jangham su amata ko ya gi le kai nong su ta thare algai nung sit li sit pas ga su hi se luk pa dry na so khoi thawai se wari adubu akhoi thawai wa ba se di ko ka sum na ta na khalle aina ngasai moi na le se ubada akhoi chala ga lekang da le doi ne adune moi le mi ba phibam se ubada ko akhoi na wari se ka su na ta na khalle aduna mayam mitei gi khunai pu ma ta haijaningi mayam pu ma khatang mang thok pi rau thabak taunari ba igano inau igada ibung dugai gi ipai pansa khatang thok pi duna amtang khanda bisi tawriba phibam se paksa khakang thagada ba sumande aduna amtang gi moi mamang thok pi dana aduga mayam se amtang awar apa sing se kano kanna ba help tauna bagi tamaka thok pi rawa se ni ai gi tarap dagi aina women action committee for village protection Lakhipur khunauna aina ai gi tarap dagi haijaning bawa ase lo hairaga ido sanjarage चलो 지금 시싱기 머락다 거이나 그냥 떠오르냐 खाली आसे नहीं ते इदिके लो भाई घुरा इदिके घुरा ना इदिके चल नहीं रे इदिके बेजार घुर चला को सेन का के जाओ ना हे तू बुझा ना होगा ना जाए हल्दी की मारी दी चलो दी चलो खाली नहीं तो खाली नहीं सोने खाली नहीं तुम जाओ खाली जाओ 지금 मखोन से तो मखोन से सुंगांग 이세 하 타박 떠고 밑에 쿠나기 누파 누매 안 먹게 저러게 자 마망 콜롱네 모이 시 울루 또 잘리는 중 그만 잘리는 중 시 울루 जंगल देखी जंगली नहीं जंगू असुवाना जो वांग प्राइना थांगा मने 좀이야 좀 와니 지금 어와 가지고 뻔다 이디가 होया घुरिया के फोटो हवाई कुपा हाबिनी रोइ सोइ बोलते मने सेतो कनो मोई मातो उरे मान्दो 촌도 그래 mattamse yengu akoi hi se su palle adugai mathakta su ai nam haijaning bai bo akoi thabak tawriba kholiba mayam sing noina lakpa ngamdraga su akoi account number pijarake akoi account number duga noina ngamba tolop chariba singna sen khra mateng tawbirakuna aduga akoi gi kaino se am tang kansi isingda luktana aduga moina ngasi ngairami ba moina chaningai leitana ngairami ba pot mayam se asedi kari haigani asedi akoina su poraiba pot se akoi dam wana tawraga pujarakpane aduna mayam nam tang kano mang thokpiraktuna ne akoi account number akoi hapjarake asiga mateng khra tawbiro ase am tang akoina mayam da request tawjari akhoi huji numidang wairam mamsil lai akhoi boljur ja chalo bai khoi ki team women action committee ki team se akhoi ji halaga bypass ki national highway 37 da akhoi huji laktana leire hanana bagi akhoi na boljur ki khunja sing dai kuna chiang akhoi package khara jum khara akhoi jinjaram badu akhoi na mamsil ko maramna akhoi na loina thungba ngamdre aduna akhoi na pujarai ba women action committee na pujarai ba process sing akhoi na oja akhoi gi samaj sebi oja lakhikanta da akhoi na sinajar me magi team galoina na makoi na phana ba tawrani khunja sing na makoi ga tana biraga polam sing adu thangna ba su hona biwaina ningsing jari loina women action committee ki president sunita konsau jom jagi wahi man dang habi ngasi akoina laiba gwanjur gi khungang achidi pura mi chahum sidi ising lutana lairame urubada thamoi am su I lairiba agi maitai samas ngasi jobauda akoi maitai amatana lairiba sangsana matana mafam siga ai changba
उदबदौना तौरी अइना थेंगनाजरी आमसु खक्तंगदी मसे मफमसिगा लाआमी ममांगदा अमियाना इसिंगसु थिलाआमे ताय अदुबो आई इसादी बरा मपाउसु लाखरेना ताय अदुगा मफमसिगा हौजी अखोइना चंगुबा मतमदा मितेगी पी ताय लेहौरिबा मागी ए फैमिली सिंगदोना कमाइन तौना चांग सारागा अंगांग मचा मचा सिंगदा अवाबा तारिबा चाबा फंगदबगी अदुगुम्बा थोकपा जाद्रबनिना कमाइन अखोइगी चानाबगी पोलमजे पुछलकबदा अवाबा ममले अदुबो ngasi aigi meitegi leiriba family singdodi ngamjaba akoina women action committee akoigi leiriba singdagi akoina ngasagi akoi kai tausigye na khanaraga pochang khatang akoina pochai chana bagi polam khara yamba yamdaba mafam sida thungba se mayam apen khungang dugi mioi singna haidi yami yamdi asu waro binu maramdi masi akoi punamak su pelan bangam banati tawbo tabu thamoi di yam so ingasi meitei society leiriba organization singse masing yamna di thok lei organization sing adubo mafam siga changaga gwanjuna lupi ba mafam atai achu aina tajaba da Cingdong Lakai su lupi ado Cingdong Lakai dagi amuka mu Gwanju haiba mafam sena koi nahan chacharu bani Cingdong Lakai da Gwanju haiba mafam sena hena su lupa mafam oirame ado bu mayam puna mafam si dagi leiriba isini ibung lupa leiriba khunggang siki ahlama miwai singti akoi amuk tangdi khara khara akoi chatpa ngamba akangba dagi tholapa ngamba akoi na mateng pangmina si aina media gi mafam dai thamjari loina akoi maitei gi oiba se kan koi tolop beton chaun sa basing myam su leiri ko makoi da kari message pe bining moi da mokoi da aina haijaning baibu akoi gi government gi employees sing achoba brigade officer sing da request taujaning women action committee for village protection Lakipur tarap tagi mokoi sing dagi akoi khitang donation haidi pihaningi pihal laga mokoi sing sipung asai gi awa pham dagi khitang kanbiraga di safa ga driver machine su khanjai